मरुएबा पाउ हौजिक चथरिबा क्लास 12 के एग्जाम की ngasi physics thokpa numit asidasu question click oiba thengnari haina student union of Kanglaipak na hairi चटलिबा था सिगी अम्मा अमदि अनिगी लोनबा अहिम मुंग्याई मतुंग ताखिबा लेना लंदम सिगी मरु मरांग इंसांग नपी कयामना अमांग अता थोखन खरबगे हाइबु रिपोर्ट अमा डिस्ट्रिक्ट ऑफिसर सिंग नपी खलकनबा डायरेक्टर हॉर्टिकल्चर एंड सोइल कंजर्वेशन न पौताक पीखरे आसाम की गुवाहाटी दगी किलोमीटर 434 रोम चटलगा लेबा दुबरी डिस्ट्रिक्ट की फकीरगंज का ngasi ayu anganbada khanghodana mai chaglakpadagi mafam aduda leiramba yum taret amadi dukan taru mai na tumna sakre amadi United States की lanai company amana sajaba robotic lunar spacecraft Blue Ghost thagi leimai dai mai pak na tabang ngambagi damak anauba wari ama amuk semba ngamkre खुरुमजरी ISCOM मणिपुरी पाउ मीटिंग ताबिरी बखवाई पुनमपु ताराम नोक्सरी हौजे पाउ संदोकना पिजरी काउंसिल ऑफ हायर सेकेंडरी एजुकेशन मणिपुर को सेमना लौबा हायर सेकेंडरी एग्जामिनेशन की ngasi physics थोकपा नुमित असिदसु यामना चाउना क्वेश्चन क्लिक ओइबा थेंगनरे तोंगान तोंगान बा WhatsApp ग्रुप सिंगदा क्वेश्चन थादोक थाजिन तौबगी सबसाबा खुदम सांगदम फंगले पुंग 10 दगी हौखिबा एग्जामिनेशन असिदा एग्जामिनेशन हौगदबा मतम वालिकांदगी WhatsApp group singda question thanaramba thingnakhibane hauzik Kanglaipak Manipur da pangthokliba question na loba natraga bosem na loba examination khudingmakta toina question click oirakpa asti yamna laibak thibani haina student union of Kanglaipak sukki general secretary TS Tarun Kumar na phongdokhrei ngasi sukki office da pangthokpa paugi mifam amada mahakna makha tana haikhibada question click oibagi wathokta mioi kaya farasu hena kanba serak phangdabana akiba leitana adum toina lik oirakle asigumba thabak thorum asida chenaba mioi khudingmak hena kanba logi oiba sabsaba action lokhat piu mamang gi examination degi handak chahi na hena toina question click oirakpa asi examination asida karigumba khara leirabra haibadu athuba matamda thidokpa mathok tare examination asibu sinbi langbiri ba council of higher secondary education manipurna thuna yangna thidokpi duna chenaba sing chapchaba hanadagi hena kanba action lokhatpina ba haizari masida karigumba kosemna hena kanba action lokhatpi drabadi mahairoi khunai gidamak sukna mahairoi mayanga khusamna duna hena kanba khongjang changsinduna phatraba thabak singasi tauriba mioi singasida yade haiba ama khanghalagani haina TS Tarun Kumar na makha tarakle ngasi council of higher secondary education manipur ko semna loba higher secondary examination gi physics thokpa numit asida su yamna chauna question leak oibagi khundam chadam sing adu oi phangba ngam jare mamang da question leak oibaga mai leina na akoina ngaranga hanbok tai tare bo sem yo bo ro mi phadana khotana adu ada tor lei mi phadana khotana akoi action lokhana ba legal oiba action lokhana ba khotna ba logi oiba mong lokhana ba na tawduna su lei sida question leak oiba je huji manipur Kanglaipak manipur sida examination huji pangtholiba examination si akiba leitana ai tare tangjal lakpa question leak se adom exam khuding pangthok exam khuding ga danak pangthok iba bosem lobo bo ro question lobo ro class 10 ami tiya ke examination sing pangthok pon mi khuding gi question leak oiba je adom tatam thena re ngasi council of secondary education manipur lobo higher secondary examination gi physics sokon mi asida su exam pung 10 dagi hogada examination asi gi pung akoina matam wali ka dai tare minute kun hena wali ka dagi question leak oiba se akoi tonga WhatsApp group sing da question thana ba adagi ekta kaya ni leak oiba gi policy thengna re adada examination si pangthok ja yamna free and fair na pangthok libra habadu asaw ha moy चटलिबा था सिगे अम्मा अमदे अन्नी गिलोनबा अहिंग नोंग्याई मतुंग अद्वाइदा लमदम सिगे तोंगान तोंगान बा मफम क्यादा अकनबा मोंगदा अखाक अराउगा कोनना नोंग नुंगसिद अमदि लेन ताखिबा अदुना मरम ओइरगा मफम क्यादा मना मसिंग अमदि युंग कुपलिबा GI seat sing humdokkhibadagi amangata kaya thokre maruina lamdam asigi lawmi singna thazariba ensang napi singda pak sanna len namaram oiduna kaya yamna mang takhan khrabagi haiba adugi report ama district singda leiriba horticulture and soil conservation gi district officer singna lakliba mars ki tang manga phawbagi manungda pikhalaknaba directorate asigi director ke Devadatta Sarmana khangankhre ngase naba amada director ke Devadatta Sarmana phongdorakpada हाइरिबा डिस्ट्रिक्ट ऑफिसर सिंह असिदगी रिपोर्ट अमा कौरिबा असि मरुओइना लमदम असिदा मियामना असु वानरिंgai चेरक असिदा
लेना मरम ओइरगा लौमी सिंगी मना मथुम थाजरीबसिंग अदु कया यामना अमांग अता थोहन खरबगे हाइबा खंगनबने पिखलक रिपोर्ट अदुगी मतुंग इना लौमी सिंगदा यामबा यामदबा कंपेंसेशन खरदा ओइरबसु डिपार्टमेंट असिना पीबा यानबा लखलकपा खोंथांगनी हाइखी Hujik yang wana ringi matam sida Manipur gi lomi chilinau singna masana pasai na thajari ba pot mahi marong mana masing sing du mang batak balai bataraga di district officer concern masagi district officer horticulture and soil conservation concern sida report ama pibi duna athuba matam da ta manga phaugi manung da report si on biu haiba si department gi tarap tagi amukan haijari loina na masida pirak report si akoina ta manga phog da receive to si government da onward submission tawraga khalada oirabu su awaba kokna ba compensatory measure ma lokat pa yanabagi adugumba request to government da tawjagi haibagi sem sabani masida ayam puna cooperation pbu tengbang biu haibasi haijani Haukiba pum kunmari asida Manipur gi tongan ba district sing haibadi Imphal East, Bishnupur, Ziribam amadi Imphal West district ki manung sanbada leiba tongan ba police station singi khuthangda lakhiba khutsu khulai kyat leptana thinganarak pa leptrei ngarang Imphal East district ki oina porompa ta leiba SDPO gi office Bishnupur district ki oina Loktak project ta leiba Tarasuba battalion BSF na Loktak police station da Ziribam district ki oina Ziribam police station ki officer in charge ki khuthangda Imphal West district ki oina Wangoi police station loinana Sekmai police station da khutsu khulai kya pikhanarakhi ba khutsu khulai sing aduda SBBL Nongmai Singh number 36 HE grenade Baufeng wireless set bulletproof jacket DBBL Nongmai Singh AK-47 SLR carbine 9mm pistol anti-riot gun stun cell tear gas cell sing loinana nongmai makhal kaya asigi magzinga loinana kapa yariba nongmai maru kaya yauri nakal amaromda Imphal East district ki Irilbung police station koliba androgi karpur sungfam manaki ngarian singthaktagi lona thingkraba lalholup KCP people's war group ki mioi ani Manipur police na fare hairi Pharaba mioi ani adudi yumnam abung sing atopa maming chingakpa sahi kuncha mapan amade thangjam Joy Kumar Singh chahi yangkhaini thoini hairiba mioi ani asi khulai thindok thinjin tawba miyamdagi senkhai thungkhai tawbada hakthengana senaba mioi ngaktani makhoidagi police na magazine ka konana 9mm gi pistol ani Chinese hand grenade ani kapa yariba 9mm gi nongmai maru tara 5.56 mm gi insas rifle gi maru taraga loinana insas rifle gi magazine amaga su phangba ngamle hairi Amaromda Manipur police ki atopa khutpu amana Senapati district ki national highway number 2 gi paring da leiba KSTC gi fatta haudi hundok pham maya da leiba upper kathiko karong dagi mioi ani brown sugar ni haiba jingnaba Polam Singa Konana Fare Hairi, Paraba Mioi Ani Adudi, Bishwazit Hazarika, Jahini Futaruk, Amade Irfan, Hak, Jahi Kuntramarini, Makoi Anidagi Brown Sugar Ni Jingnaba, Polam Sing Yauba, Sapon Kef, Kunga, Kar Amaga, Pagatle Hairi. Jahi Ani Paraklaba Lan Ase Kudakta, India government na PR Tamzilaga Waroisin Purapa Yaroi, India government ki waroisin purakpagi mawong asidi drama gi mawong ni haina thawai mirel women wing gi convener paunam sana hanbina phongdokhrei wafam asing asi lilong sajingda leidiba arambai tengol unit 20 gi tengoloi singda thawai mirel amadi langthabal kunjagi akoibada leidiba maira paibis singi apunbagi maikai dagi cheng manamasing amadi mompak yauna polam kaya tengbang oina khusinabagi thauram amaga mari leinana mahakna phongdokhibani mahakna makhata na hai Sahiyani Paraklaba Lan Ase Matang Kuina Waroshin Puraktana Thamlaga, India government ikang kangaudana Langak Mapubu, Pamdagi Loktoklaga, PR Tamzilapa Silabak Tibane, Landi, Asembu Oina, Landara Krabasu, India Langak na drama manba Waroshin Thambasi, Miamda Yamna, Jingnaba Pauhan Batanatana, Miambu, Namtaraga Thambani, Jahiyani Romasi, Lamdamasi, Naha Singasi, Masagi Punsirol Dagi Nathiraga, Iramda Masibu Kanjana Bakul Ngakpa, Haina Thoraklaga,
yeknabagi makhutagi iramdam asibu kallaga lakhibani adubu iraichasingi mafamdagi ngasidi khulaisu lokthok lokhat pikre masigi matung miyam asida India government na hamchat hamboinaba ninghanaba manba wakhallama khudol oina pibirei masina maram oraga lan ka pakhaktana khulngakpa iramdam kanba loiba natte makhoina laukhiba amadi lauriba thodang sing hena thona hapa oina khudol ase pibani kanagumba mama kharana hojikti PR lakle lan loire aduna khulngak libasing yumda hallo haiba phawba yaudaba natte sanglaba chahi ani rom asida khulngak libasingbu masagi maraibakni haina thadoktuna thamlaga hojikna lan loire hairiba karigino hojik lan loide lan gi atopa policy ama yatlibra haibagi chingnaba lei lanbu sumna loisinba yabra PR thamdrabadi lan loisinba yadabra India lengakna ekhoida yengliba midyeng asi karino Kadaida amadi karamba hiramda ikhoibu nungsirino haibasi hojikti miyamna loina khangnaраklabani hojik Manipur gi praja sing punsinnaba loidringaida PR thamjilakpa asidi miyangi lu yang thudeklaga drama gi waroshin thamba kawi haiki Manipurda sahi ani hara abalafum amada India government sahi ani mu hara kosi waroshin porokna thamakanda ikang khangongdara lengang mapusi hamdegi lauko e hairaga piar thamjalakanda aikhoidi yamna singnaba phawba mongda lana tarang ba asengba mokhoigi apamba lan tawraga warosindana drama gi waroshin mamba masat amakhakta aikoi khuding makta hujiksi namtharaga thame masimak thwai merena taraina lawjade namdam masida sahi ani mayumda makaida sirondagi na thaira kanda namdam sigi tongan mafam kaya da khungakwa haidana akhoi chawlol si lawra kanda iramda masibu kanjanaba puruk masibu kanjanaba maramdam kanjanaba yeknaba maitiba piba ngamnaba yeknabagi mamanga palloina samballoina lepa kanda iramda masibu kanna laki visa sing kaya dagi angamba khulai na khai lawkhatnabagi da sem sadun lawkhatkre kari gi damakta namdam masibu sahi ani lan tawrak padana nakhoigi maraibo oina adoga thamakanda hujikna khulai lo khakre kanda lal loire mayumda hanjalo hairisi kaino hujik karaida lal loide lan gi anauba policy ama yalibra haibigi mi paibu lei khoi lan bu sumna losan be yabra piar thamda di lal losan be yadabra india government khoi di yengi ba miyeng che karino kadai den kadai ba hawda bo khoi nai khoi de minum si thamina taga thamdi haibase kasi miyang khuding mangna nom gi tak na khanga abra siguma tanja amada aseng mi yenga kanda manipur ge praja khuding ma punsanna ba yadana leiringe tanja si piar jala kanda khoi gi lu yang roina tuderakpa haibasidi drama gi waroshin kawan Ex-Chief Minister Nongthongbam Biren gi mafamda memorandum pisinba chatlubada ulakhiba thawung adu kari nungaitaba amadi aronba tawruba leibagi haina Manipur gi apunba ima singi President Thongam Ongbi inausana phongdokre wafam asinga si Major Khulda leiba Manipur Press Club ta pangthokiba paugi mifam amada mahakna phongdokhibani Manipur gi apunba ima singi President Thongam Ongbi inausana makhatana phongdokhibada Manipur da leiba irang asi luisinbibagi mahut CM na pham thadoktuna PR lakhanbabu yaningdaba amadi proper government ama sembi naba warol yawba memorandum India gi president amadi Manipur governor da numi humni matam thaduna pisan khrabani adugi matungda thabak oina onthok piraktaba asina maram oiraga Manipur gi da Lairiba MLA amadi Minister Singi mafamda memorandum asi pisinba tangai fade haina mathang pisillaga lakpani masigi matungda Manipur gi mapi mapa ama oina leiramba ex-CM N Biren gi yum tamna ngasi Manipur gi apunba imagi ima ibel singna chawrakna pung 12 minute kuntra rom taba matamda memorandum pisinba satki ex-CM Nongthongbam Biren gi yumda leiramba security na ngahek ngayu haina ima singda hairakhraba matungda Commando khara amuk laklaga ex-CM laite kari tawba lakpano haina hanglakhibagi thawung adu yamna laibak thibane Manipur gi miyambu bali gi hameng gumna Sizinaram laga ngasi ex-CM na ulakhiba thawung asi Manipur miyam da kari nungaitaba amadi kari huran bali chatluba leibagi haiba asoba wahang oiri hairiba memorandum pisinba chatpagi khongsada siga mari leinana Patsoi Kendragi MLA Sapam Kunjakishore gi mayum tamna memorandum pisinba chatki MLA masamakti mayumda disabled singi oiba program ama pangthokpa thengnaki haiba program sibu loiba ngayu haina kuina ngairaba matung memorandum adugu nupi ama tholaklaga piramu hairakhi MLA mamit nungaite unaba yararoi hairakhiba adubusu yamna laibak thibane MLA amagi mayumda chauna program ama pangthoklaga MLA masa yaudrabra haibasi miyamgi achauba wahang ama oiri haikhi
एक्स मिनिस्टर हाइतारे तामो बीरेन की मनाक संगा कोइना मेमोरेंडम से पिसनना बहोना बदा अहान बदंग हाक्तंग आई बिउ लई हाय अखोय मयाम से ngaire गेता ngairaba matung je tamori bendar ko mingoina panjare tamori bendar pau phawne jai fonda ngaktang ai wona koi ngaiba matung sida ma ngaktang leiraga commando gari la aga koi se kari leige chief minister leite na koi se haiba ahan baderi lei ngai wona koi thongan sida ngairi ne kaino da koi mapi mapa mama oirami bani ningthau manipur ki ningthau oirami bani ma oiram ba kaubani na koi na ma ki su pibam thoina khanabam thoina haiba ki wakalon da koi minister mayam mla mayam sangi se phajana welcome ta we koi da फजना अदुम वारी वाताई मणिपुर की मतंग सिदा कोई इरांग सिगी मतंग दा फजना वारी वाताई फजना सानै ताथोक तासिन इमा सिंग ना अखोइना तवै याबना करी मोइना तवै याबना करी ताथोक तासिन अदुम तवै अथोबा मतम दा मोय अखोई की पॉपुलर गवर्नमेंट से सेमकनी हाइबगी थाजबा सु मोइना पिरेई एमएलए मंत्री मयाम दिना अदो ngasi सी मिनिस्टर ना एक्स मिनिस्टर ना तवैबा फवोंग से अदुकी मतिक पेंदे मा करी नुंगाई दबल लै करी मा करी हुलालु रे करी दौरु रे मा इमाई बेन खरा यामा सुनातबा इमाई बेन तारा पुन खक्सलगा उनाबगी मोंदा मेमोरेंडम पिसन के हाबदा माना काम पुलिस कौरगा ngahtang ngai वन ngai हलगा पुलिस कौरगा खोइदा तौरिबा मोंग से अखोइ पेंदे तमोइ सेंगना पेंदे हाबदी प्रजा मियाम दा माना बली के हमें ओहन बिरमे ओहन बली के हमें ओहन बिरमे प्रजा मियाम से न मोंदा ताना बस सरी बनेबा मेमोरेंडम से पिसन बचलीने पिसन बचपसिदा माना अखोइबो उलैबा व्यवहार दो अदुकी मति इमा सही अहल ओइरबा इमा मयामन सु यावरी सी अकोइ प्रजाना पेंदबसे अकोइ करी हायरगा मंगोंदा नोनजौ हाइब्रा खोइरमु हाइब्रा हाइबा वहाइ सिमासु खोइ हाइजनिंगे Laibak ama lamdam ama lekai ama manglom da pukhatpa haibase education haibase na yamna hena maru oi education yaw da bayade education na samas ase awonba amadi ahomba purakpa ngami haina Bharat Ratna Dr. APJ Abdul Kalam National Awardee Wangkhem Sobha na phongdorakle Ithai Modern Civilization Club Ithai Khunong na sinduna chahi sida lemjaningai oiraba mana Bharat Ratna APJ Abdul Kalam National Award Fanglakhraba Ithai Khunong dagi co-founder Extra Ed School Imphal Wangkhem Sobha lamdam adugi thoidoi hendokpa mahiroi sing NEET exam da state ranking 38 tarakhraba Bikhi Kuraizam amadi MU gi BSc Mathematics Honors ta 8 position tarakhraba Oinam Romila yauna gold medalist sports person Laithangbam Surbu pungning thogatuna taramna opagi thoromda phongdokhibani National Awardee W Sobhana High Education person amana Educated Society ama semba ngami hairaduna educated oiraba society mayam punsillaga educated oiba jati ama semba ngamgani aduna khunai amagi lusingba haibasi matik magun leiba educated oiba tai adu oirabadi khunai adu educated oiba soidana ngamgani hairaduna mahiroi kaya mahakna lamdamasina masak naiba high ranking officer kaya suk puthokre W Sobhana Makhatana award asi socially literally amadi educationally gilamda khotna zaruba kaya dubu sakhang biduna pibirakhibani haiki Relief Center for the Welfare of Differently Able Persons Manipur ngasi Mars ki tang ahom sagolban tera sapam lerakta assessment camp ama pangthokre hairiba assessment camp masi chahi humpu gi mathakta leiba ahal laman singi tangai fadana sangdaba yadraba polam singi assessment tawbani amadi differently able persons singi su hairiba assessment asida masa masagi chanagadaba drive singi assessment tawki hairiba assessment camp masi Composite Regional Center CRC Imphal Pradhan Mantri Divyasha Kendra PMDK Imphal amadi Artificial Limbs Manufacturing Corporation of India Alimco Guwahati gi makhada pangthokhibani ngasi ge assessment camp asida RVY scheme gi makhada senior citizen gi oina mioi chaniga kun assessment tawkhi amadi ADIP scheme gi makhada differently able person yankhai na assessment tawkhi ngasi assessment camp asida MLA Patsoi SC sapam ke bana asoba daita lawkhi Assam Rifles amadi Mizoram Police Department gi apun makhutpu amana ngarang numidang Zokhauthar gi World Bank Road tagi Malem gi kaithel da lupa crore ahunga lakh humpumapan lungi oigadaba heroin number 4 gram samri gamari fudrani thoi fagat pangam khre hairiba heroin number 4 singadu mioi ani khakna scooter ma puduna lakhibani adubu mioi ani adudi nanthok tuna chen khre fa hauraba
heroin number 4 sing adu Jokhauthar police ta khusinakre hairi ngarang amadi ngasigi ahing lonaba matung ayuk pung amarom taba matamda Assamgi Guwahati dagi kilometer chaniga marifudra rom chatlaga leiba Dubri district ki Fakirganj ta khanghaudana mai chaklapadagi mafum aduda leiramba yum taret amadi dukan taruk maina tumna sakre mai saklakpa aduda gas cylinder kaya su pokhairakpa na mai sakpagi sang khanghen khengalakhi bani hairi Hariba Fakirganj mafam asida fire service substation amata leitaba maramna yum amadi dukan sing adugi potsai kaya maina tumna chakhi adumakpu manak nakpada leiba Fakirganj police station gi mioi singa mafam adugi khunja singana mai muthatnabadi fana kon khona khi adu bungam khide hauji fawda mai adu matau karamna hawrakhibano haibagi maram loinana mai sakpa aduda senpham kaya mukki potsai mang takrabagi haiba sabsana khangba ngamdri hairi বেশি কি করে সম্ভব হয় অগবাড়ি মানুষ United States ki lanai company amana sajaba spacecraft ama thagi leimaida mai pak na taba ngambagi damak anauba puwari ama amuk semba ngamkhre malangda matam kaya koipai paiduna leirurabagi tungda mi yaudaba blue ghost haina mingthonba robotic lunar lander asina ngarang Mars ki tanganida thagi leimaida tekta kaidana taba ngamkhi United States ki Texas ta leiba Firefly company na sajaba robotic spacecraft asina Singapore gi matamdana numidang wairam pung mariga minute kuntra mari chatpa matam aduga Eastern time gi matung ina ayuk pung aniga minute kuntra mari chatpa matamda thagi awang nongpok thangba sarukta leiba Mons laterally haina khangnaba mai gi sing leifam Mer Crisium gi manakta len tawkhi Firefly Aerospace ki Blue Ghost Mission 1 asida tha mamai gi leibak leihau sangyeng taunaba khulai sing maisa ngak thokpa ngamba computer amadi thaga malemda leiriba atai satellite kaya pau phaungnaba ngamnabagi sangyeng tawba yaba khusu khulai su loinari January gi tang 15 da thagat khiba Blue Ghost Mission asina thagi leimaida numit 13 ni supna ta duna leiraga lakriba Mars ki tang 13 habade mathang sayol gi lakriba irai numita prithvi na thagi mamai bu numit ki mangal dagi khanjinduna grohon laka doriba asigi asengwa saktam sing laushin bada achoba thodang logani haina panari eng kumja lising ani koni thoigi matungda hariba numit Mars ki tang 13 amadi tang 19 ani gi marakta thoka doriba grohon asi maru oina awang thangba amadi kha thangba America da numidang gi matamda ngaksangang na uba fangani hairi Khan, Chief Engineer on Ops. Y'all select the landing. We're on the moon. Firefly Aerospace just became the first commercial company in history to complete a fully successful moon landing. Congratulations to the entire team. This is such an incredible feat for Firefly, NASA, our nation, and the world as we pave the way for a lasting lunar presence. Congratulations, Bridget. Loisilakpada maruiba pau amuka na pizari Hojik sathariba class 12 ki exam ni nasi physics topper numit asida so question click oiba thengnari haina student union of Kanglaipak na hairi Chadiba tha sigi ama amagi ani gi lona ba ahin nongyan matung takhiba lenna landamasi marumarang ensang napi kaya yamna amang ata thongan khabagi haibi report ama district officer singna pikhlaknaba director horticulture and soil conservation na oktak pikre
आसाम की गुवाहाटी तक किलोमीटर चनी मई फुट्रा रोम चटगा लेबा दुबरी डिस्ट्रिक्ट की फकीरगंज मसी अयु अमंगदा खंगौदना मई सागलपदगी मफम अदुदा लेरंबा युम तरेत अमदी दुकान तरो मईना तुमना साखरे अमदी यूनाइटेड स्टेट की लनाई कंपनी अमना साजबा रोबोटिक लूनार स्पेसक्राफ्ट ब्लू घोस्ट थागी लेमाइदा माई पाकना ताबा ngambagi damak anawba puwari ama amuk semba ngamkhre Hauzik fawuge ISCOM news na pizza manipuri pau matanga sa loizare mining tabiri ba singma mo kana khurumzari